Akaswani Imphal, Ningthoukhongjam Suni na pau pazare, ahanbada maruiba pau. Next Generation GST Reforms ngasidagi leibak asta sanaba hore. Mera sauren hobugi thauram ngasi Ningthokhsana mahi Temple Board na sinduna pangthokli. Hiyang thang lain bidasu Durga Puja gi thauram ngasidagi hore amasung Pradhan Mantri Narendra Modi na ngasi Arunachal Pradesh amasung Tripura da chatkani. Next Generation GST Reforms ngasidagi lebak asta sanaba hore. Miyam gi tax lobagi chang singthaningai oba mawongda hanthanduna miyamda punsim ahingda laina hingjaba ngamnabagi damak Pradhan Mantri Narendra Modi da sahi asigi ningtam nimita miyamda wa ngangbada GST Reforms ki Next Generation chana hanaba laukthokki masigi matungina GST Council na tha asigi ahumda polam kaya daloba GST ki chang hanthalagani amadi Karana GST lauraroi haina laukthokki ngasidagi chanaba haukraba GST reforms asina nomada changbada tangai fadaba polamsing ana layeng mahimasing laushingu automobile amasung electronic ki polamsingda hana lauramba GST ki chang singthaninga uba mawongda hanthanduna miyamda ahongba mamalda polamsing phanganba ngamlagani masigi matangda BJP Manipur Pradesh ki wangangloi Laimayum Basanta Sarmana Akaswani Imphal da hai GST 2 की अनुभव रिफॉर्म असना हाना लोरम GST की सांगदगी का हेना रिड्यूस तौदुना भारत की म्यामदा कानब हेना फंगलगनी हाइबदी फ्रेश फ्रूट अटाचे मिल्क एग्स कर्ड लस्सी पानी गुड़चीनी खोही सोल्ट फ्रेश मीट सैनिटरी नैपकिन्स अदुगा लाइफ सेविंग ड्रग्स सिंगदा महिरो सिंगना सिनरिबे स्टेशनरी आइटम सिंगदा GST लोरम बदा हुजिकति लौररोय हाना 28% GST लोरम बा आइटम सिंग टीवी रेफ्रिजरेटर एयर कंडीशनर washing machine petrol amadi diesel gari 1500 cc amadi 1200 cc motorcycle 350 cc at 3 wheeler sing ba item sing da anu reforms da 18% da hanthare hana 12% dagi 28% GST lorum ba item sing hair oil chocolate shampoo soaps mineral water dry nuts cheese ghee butter percent care items sing toiletry sing furniture handicraft toys musical instruments sing health care equipment sing cement amadi ata industrial items sing da 5% GST da hanthare yamna nungai ba mana tobacco product sing habi suru biri coca cola pepsi type ki sugary drink sing ba 40% GST lorani Mera sauren hobugi thawram ngasi Ningthoukhsana mahi Temple Board na sinduna pangthokli ngasi Imphal gi haying khongbal uphong jumpham de lebe Ningthoukhsana mahi sanglen degi Ningthoukhsana mahi kokthol lengphai phambal puduna singamadi tamgi miyamgi khongchet ama kaisampat ohengbam lakai uripo carbon kaithel phauduna kangla laiphamlen dana chatkani tungda nongjreng pukri degi Iru iseng lauraba matung Ningthoukhsana mahi laisang tamna halaklaga matung mapung phaba lining laishol gi thawram pangthokani hairi amaronda mera charwel hobuna lakpada Rajyapal yauna luchingba kayana yaipa paujel pirakli magi paujel da Rajyapal Ajay Kumar Bhala na hai lamdam asigi nat ki bu kumai asina lakpada lamdam as punu khunda minariba phurup khudingmak amatu oina pukchel tinana leminabu oirasanu Manipur Vidhan Sabha gi Adyaksha Thoksom Seitabratana magi paujel da hai Ningthoukhsana mahi amadi lemrel sidabina thauni jaba Mera saurel hobagi thauram asi Rajyasta lairiba yellow phurup sing sahi kudingi leptuna pangthoktuna lakli masina chingmi tamigi punba saktam adu uli senglaba kumai asina Rajyasta nungai yaipa tangdu leitaba poirakpa oirasanu Yang thang lain bigi oina Durga Puja gi thauram ngasidagi hore ngase yupung 8 minute manga chatpada sankirtan ga loinana nungopan bagi kalpura puja pangthokhi Yang thang lain bi development seba committee gi chirol ma da hai mathang thagi ani phau chathagadaba puja gi thauram asi tha si kuni panda debi lenglakani aduga tha si kunthra da bor gi thauram pangthokani Security force na Rajya sigi singa masung tampaki mafam singa thibom gi thabak leptana chathari ngarang Churachandpur jila gi paijang khul amasung masigi akoiba mafam singa thibom gi thabak satabada khusu khulai kaya phagatle phagalaba polam singi manungda magazine yawba insas rifle ama AK47 rifle ama 9mm pistol ama local made single barrel rifle ani magazine amaga loina na local made .22 rifle ani local made mortar ama amasung AK47 gi maru khara yawri Awang nung puklam dam yauna leibagasi ki tongan mafam khare dong churaba yai hairi India Meteorological Department IMD na hai Urisha dengasi akan nong churaba yai Assam Meghalaya Nagaland Manipur Mizoram amasung Tripura gi mafam khare dasu ngasi haiba phibam asi mayok naraba yai awang nung pok Rajya sing asidadi lagliba numit humni marini asi phauba nong churaba yai hairi tabiriba pawasi Akaswani Imphal dagini Pradhan Mantri Narendra Modi ngasi Arunachal Pradesh amasung Tripura da chatkani Pradhan Mantri na Itanagar da lupa koti 5,500 henbagi tongan ba chakot thaurangi project sing urep uyung tamgani
mafam aduda miyamgi mitin amada wa ngangani Arunachal Pradesh da mahangna lupa koti 3,300 yenbagi achauba hydropower project anigi urep uyung tamgani mahangna tawangda nongna sagadaba convention center masu urep uyung tamgani tungda Sri Modi na Tripura da chatuna Mata Barida nongna semgatlaba Mata Tripura Sundari Temple Complex sangagani Pradhan Mantri na Pilgrimage, Rejuvenation and Spiritual Heritage Augmentation Drive Prasad Scheme gi makada Tripura Sundari Temple Complex semgat sagaliba sing sagagani. Pradhan Mantri Narendra Modi na sahi humbudra mga mapung parakpaga lonya na laibak asidal seba saptagi thawram pangthoknari Pradhan Mantri Narendra Modi gi laingak sasan asina miyam amasung laibak asigi mina kathopaga lonya na lauriba thaudang singbu thaganarakli Sri Modi no jingba sarkar asna pangthokpa thabak thawram singbu singthaduna Mahaki mafam ikai kumnaba utpa oina seba parba thawram asi numit 35 chumna pangthokli sarkar asina lomi miyamgi sel tumgi phibam phagalakliba honariba khongthang asigi matangda lomi amana asumna hai मुझे प्राइम मिनिस्टर कृषि सिंचाई योजना से स्प्रिंकलर मिला है आज और मैंने आज इसको फिटिंग कराया गवर्नमेंट को थैंक्स देता हूं कि इससे मुझे मेरा बागान को प्रोडक्शन और भी बढ़ेगा ये जो स्प्रिंकलर है इससे काफ़ी हमको मदद मिलेगा और प्रोडक्शन भी और बढ़ेगा ऐसे उम्मीद मैं करता हूं स्वस्थ नारी साक्षक परिवार अभियान की मखादा लेबाग असिदा हेल्थ कैम्प लाख 2,40,000 हेन पांगथोकरे हक्सेल अमसुंग याइफयुंबल मंत्रालयना था असिगी कुन फावु चथगिबा कैंपेन असिदा लेबाग असिदा नुपी अमसुंग अंगांग कयादा हक्सेल गी लमदा कानबा कया फंगनखरे था असिगी 13 दगी हौरकिबा कैंपेन असिदा लेबाग असिगी ओइना मियोय लाख 63 हेन लायंकी ngasi phongba pawse singi maroba pawsingi damak hojik ngangbam amukhomba leire amukhomba thagachari suni rimsta angang unabada nupi ama laikhidabadagi irang thokhiba doctor ama phurambagi paw lamyan ba irabot miro takhibagi ningsing nomit pangthokhibagi paw singna ngasi phongba pawse singi maroba pawari pongna phamda rims hospital da angang unabada nupi ama su sire irang thokre khoisaunar ba miyamna phubuda doctor sokle haiba pawna ahan ba headline tawri Pawasi Sanalibak Narugi Thogdang Sanga Express ki edition animak People's Chronicle Hoyalan Paw Morning Bell na chingba pawche singda tongan mongda headline tawduna phungnari Sanalibak ta chenaba khudingmak phagadabani IMA haiba pawasi ga loinana tha si kulumdoida ana laing khudingmak lek patawri haiba paw ani suba headline tawri Sanga Express Manipuri edition da dengue case lising ama sama futrama thoigi manungda sadrum futra humdoi Imphal West dagini haiba paw ama engka kalam da phongli mitop miyan sa kaya dagi Iramda masibu kalhounaba irai chapuna mangna wakhil taminaba matam moire haina UCM gi president YK Dirian phongdokiba wafam ama narugi thodangda maroi pawina phongba thenare Sangai Express English edition da ambush ki thodok yaningda phongdoktuna kotuna numit humnigi blockade laukthokraiba paw maroi pawina phongli People's Chronicle da nambol ambush thodok mari leinana Maruti ben ama phangle miwani detain tawre ha paw ama pawche sigi ahan balamaida maroi pawina phongli Hoilan Pauda ECI na state punamakta thasiki kuntra phawi manungda special intensive revision pangthokna ba thorang tawna ba khangan kreba paw ani suba headline tawri Morning Bell da rims ki thodok kamari leina inquiry tawna ba YFPR na demand taw kreba paw marui paw na phongli Hills Hornbill Express da Raija sida security mapanga kankhadana ba high level security meeting pangthok kreba paw ani suba headline tawduna phongli Ganphu Mel da Assam Rifles da ambush togibi thodok Kukizo Council na yaningdo phongdokli haiba paw marui paw na phongli Tamelong Times da awang nongpok lamdam da akan banong sukhigani haina IMD na phongdokki wafam marui paw na phongli Suni Thagachari Amukhomba aroibada maroiba paw amuk Next Generation GST reforms ngasidagi lebak asida chatnaba hore Mera Saurel Hobagi Thoram ngasi Ningthoukhongjam Mahi Temple Board na sinduna pangthokli Hiang thang lain bidasu Durga Puja gi thoram ngasi dagi hore amasung Pradhan Mantri Narendra Modi na ngasi Arunachal Pradesh amasung Tripura da chatkani pauloi jari